Akashvani Imphal Ksh.Chitrabhanu na pau pazeri ahanbada maru eba pau Manipuri ki hauraga Bharat ki tongan raja sing faug na chatkataba Congress ki Bharat Jodo Nyaya Yatra hayeng Thawal jila gi khongjomdagi lamtharagani Kumbi police station ki haukta Tamfa area da sing chamba chakibadagi thiba khangna lerekhiba mioi ama adugi hakchak sina fangle Mukhyamantri Nongthombam Birenbu Unified Command ki chairman ohenaba Shiv Sena Manipur Pradesh na Kendra gi luchingba singda taksilagani hairi Kendra ki power mantri R.K. Singh hairi Kendra Sarkar na tongan thorang kaya pakhalakpadagi haukiba chahi khara asida lareba mioi koti tarahndo henbada khudongchaba kaya piri amashung BRO natraga grief makhada thabak shuriba casual pet laborers singi group term insurance scheme chanahanbada Kendra na ayaba pikre Manipur ki hauraga Bharat ki tongan ba raja sing faud na chatkataba Congress ki Bharat Jodo Nyaya Yatra hayeng Thawal jila gi khongjomdagi lamtharagani khongchet asida luchingadariba Congress dol gi luchingba Rahul Gandhi hayeng Imphal da tonglaragani khongset ki mata ngasi Imphal gi hotel amada pangthokiba pawgi mifamda AICC gi General Secretary Jairam Ramesh na hai Bharat Jodo Nyaya Yatra asi rasinti gi oiba mityengda amadi mikhal gi khudongchaba longnabagi pandamda sinba campaign nate Masi Bharat ki Sangbidan sembada achobu thodang lokhiba leiba sigi luchingba Dr. V.R. Ambedkar na thambiramba wakolonda yumpham oiba yatra amani masi galuna na jatra asina Bharat Sangbidan yauriba ningtamba mipum khudimakta chapmanaba hak amadi wayal fanganba galuna na amaga nungsi chanabagi pauzal sandokpa jatra amani jatra asigi matangda ekhogi thobal paumi soibam binoi na hai Hayeng jatra asi Congress dol gi President Malik Arjun Kharge na lamthagani jatra asi raja asida mai pangna chathanaba dol gi maike digi packet payaba thabok thorum khudimak paikhatli Hayeng jatra asi gi hobo nimita raja gi tongan ba mafam singda mifam pangthokna jatra asina puriba pauzal sing miyam da khangana ba pandam thamli hiramasi gi mathangda paudam ama All India Congress Committee ki luchingba Rahul Gandhi ki hayengdagi Thawal district ki Khongjom War Memorial Complex tagi hauraga lagliba March tang kunda Mumbai da luchinggadaba Bharat Jodo Nyaya Yatra gi sem saba punamak luchilagle Rahul Gandhi ki numit humpultaruk ni chupna chatkadaba Bharat Jodo Nyaya Yatra adu hayeng Khongjom War Memorial Complex tagi AICC ki President Malik Arjun Kharge na lamthagani Yatra asigi yenglaga Thawal district ta security ki akan section thorang lokhale amarumda Rahul Gandhi ki khongchat asigi yenglaga District Magistrate Thawal na hayeng pangthokadaba Bharat Jodo Nyaya Yatra ki public meeting da mi lising dagi hena pundanaba khangan khare loinana Bharat Jodo Nyaya Yatra gi manungda anti social amadi communal oiba slogan sing sisinadana su khangan khare Rahul Gandhi ki punna kilometer lising taruk chatre sang satkadaba Yatra asida punna state 15 gi district chama tara Lok Sabha gi constituency chama amasung Vidhan Sabha gi constituency chamu kunthra tret cover tawgani pongchat asigi maruiba pandamdi leba asigi economic justice, social justice, political justice, amasung our rights, unity and peace haiba asini. Khongchat asi hanadi Imphal gi hapta kangjibda pangtokani haina sem saramani adubu state asigi sanchi raksa gi yenglaga lengana thingba thamkibani. Kasbani Imphal gi pawgadamak Thawaldagi chebam binoi. Mukhyamantri Nongthombam Biren na ex-servicemen sing amadi lekhidaba lami singi loinabi singbu taram okre thorom asi heng pangthokadaba nipan suba Armed Forces Veteran Day ga mari lena na Mukhyamantri gi secretary ta pangthokibani thorom adu da Mantri Singh MLA Singh Chief Secretary Security Advisor DGP amasung Civil amasung Police ki mokhokthongba official sing saru yakhi Amorom da Nipan suba Armed Forces Veteran Day gi mangone na Deputy Commissioner Thawala Sintuna Zela asigi saknairaba ahal sing amasung lekitraba lami singi loina bising opugi thorom amangasi DC Thawal gi bangdo da pangtokre Thorom adu da Thawal Zela gi Police BSF amadi ahum suba IRB amasung District Administration gi makokthongba official sing na saru yakhi All India Trade Union Congress Manipur State Committee AITUC gi mihur kangbu amana ngasi Rajapal Anushya Uike ga unaduna National Highway Singak senaba Highway Protection Force lingbina ba taksingkre Union gi General Secretary Laistram Sotin Kumar Singh na luchingba mioi mangana saba mihur kangbu aduna National Highway Singdra driver sing amadi miyam na chathuk sasin tawada thengneri ba khudongchadaba kya gi matangda Rajapal da pawdongki Makoigi wafam sing tarba tungda Rajapal Anushya weekend hai National Highway sing da nam haduna miyam digi sel khaiba mi faba na chingbagi thodok sing asigi matangda Security Advisor Chief Secretary yauna ate makok thongba official kaya ga su wari sanari
Sarkan asigumba thong asi tingnanaba darkar leba thabak sing paikhalagani mir kangbu aduna pukhalakba wafam sing adu Pradhan Mantri amadi Griha Mantri da pukhatuna khangalagani haina Rajapala thajaba pirakhi pawgi marak thatna atemba break ama राजकुमारी सनातुंबी देवी विद्यालय पांगई अमदी नॉर्थ AOC की लिसिंगनी कुनमरी कुनमंगा सेशन की प्री नर्सरी दगे क्लास 9 फाउगी एडमिशन फॉर्म थाबा हौरे हाइना विद्यालय की प्रिंसिपल न खंगहलकली ताबीरिबा पावसी आकाशवाणी इम्फाल दगिनी कुंभी पुलिस स्टेशन की हाउतक तंफा एरिया दा सिंह चंबा चखिबदगी थीबा खंगदना लेरखिबा मियोय अमगी असिब हकचांग हसी फंगबा ngamkhre बिष्णुपुर जिला की Akasoi खुलदगी मियोय मरीना मनाक नकपा चिंगदा सिंह चंबा चखिबा मतुंग हलक्तबदगी सिक्योरिटी फोर्स जाउना थीदुना लाकपनी मदुदा मियोय अहुंगी असिब हकचांग सगोसन निमित्त फंगलबा मतुंगदा मियोय अमगी हकचांग दि थीबा खंगदना लेरखिबनी पुलिस की पाउन हाई ngasi security na thibu humbuki thabuk chathabada hairibe miyoy adugi asiba hakchang adu phangba ngamki lekhidrabagi hakchang hauji rims ki mokta thamkhre ekoi gi Bishnupur Pami RK Manipur Shana na hai hauji kumbi haukta ki area de security force sing na makha ta na pamdaba thodok sing thokdana ba akan ba sexual thorong lakholi masigi matang da pawdam ama हौखिबा तांग तरादा जिला सिगी कुंभी पुलिस न कोनबा हौतक सबल मनिंग सिंगदल सिंग यानबनी हाइन सटखिबा मियोय मरिगी मनुदा मियोय अहुंदी हौखिबा तांग तरामा थोइदा दंपी रिजर्व फॉरेस्ट तगी फंगबंग उमखरबनी अतोप अमना थीबा खंगदना लेरखिबदु कंबाइन फोर्स सिंगना अकनबा थीबु हुंबगी थबक सथरकपनी हानगी मियोय अहुं फंगिबा दंपी रिजर्व फॉरेस्ट तगी ngasi atopa miyoy mari suba du phangba ngamkhre jesi gi maikaidagi ngahaki matungda chief minister ga unaraba yai hairi asiumba thauroksina sathariba irangsi amkana ningsingnari akashbani imphal gi pawgidama kumbidagi RK Manipur Sana Raja asida leiba tangdulai tadaba pibam asi laksanaba amadi mahauksagi punsida athuba matamda hansilanganaba Unified Command gi chairman asi Mukhyamantri Nongthombam Biren ohenaba Shiv Sena Manipur Pradesh na kendra gi luchingba singda taksilagani ngasi Imphal gi Babupura da leiba dol gi office ta pangthokpa pawgi mifam amada Shiv Sena Manipur Pradesh ki president M Tombi na hai Manipur da hojik mapung phana santi hajilakpa leitri Raja asida santi purakna ba honavada Unified Command ki achobo thodang lei maram aduna hojik Raja gi security advisor Kuldip Singh na command asigi chairman oiba asi athuba matamda lokthoklaga athuba matamda Mukhyamantri Nongthombam Biren bu Unified Command ki chairman gi phampahanaba Shiv Sena Manipur Pradesh ki mihur kangbu amana Delhi de chatuna kendra gi luchingba singda taksilagani Bishnupur जिला के फबाक चौक बाजार लेबा मियोय अमगी युमथक्ता पोखाइद्रिवा 51 mm की मोटार सेल अमंगसी थेंगरे बम अदु असम रेजिमेंट की बम स्क्वाड 33 सुब कमांड रेजिमेंट अमसंग फबाक चौक पुलिस स्टेशन की कांगबु अमना अशो एंगाम यावदना लखलबा मतुंगदा पोखाइ हनख्रे हाइरी हंदक नुपी मचा अमदा फु चेबेगी वायरल वीडियो फोटो ग मरी लेनेना पुलिस न फाजिन की नुपी तरा निथोय ngasi कोर्ट न बेल पीखरे इम्फाल इसकी ड्यूटी मैजिस्ट्रेट की ममांग द मखोय तरा निथोय अदुंगसी पुथोकलबा मतुंग द कोर्ट न बेल पीखिबनी JAC की गणतंत्र दिवस अमसंग विकसित भारत संकल्प यात्रा ग मरी लेनेना डिस्ट्रिक्ट लेवल ऑफिसर सिंग की ओइबा मिफम अमंगसी नोने जिला की DC ऑफिस त पांगथोखरे मिफम अदुना लोंगमाई सब डिवीजन की ओइना विकसित भारत संकल्प यात्रा था असगी कुनमाथोय द लोंगमाई मल्टी पर्पस हॉल द पांगथोकनबा लेमनकी अदुगा नुंगबा सब डिवीजन की ओइना था असगी कुनगिनिथोय द पांगथोकनबा लेमनकी मधु एंड सनामही मेमोरियल ट्रस्ट सिंधुनंगसी इम्फाल इसकी पौराबिदा आधार कार्ड अपडेट तौबा PMJY के कार्ड सेंबा अमसुंग PM विश्वकर्मा योजना की मिंगचंबगी कैंपेन अमा चथखरे मधुदा मियोय चनी रोमना सरुक याखी Manipur University Inter-College Cultural Competition लिसिंग अनि कुहुमदे कुमरी यूनिवर्सिटी असिगी ऑडिटोरियम दा पावर मंत्री तोंगाम बिसोजी नंगसी हौदोखरे नुमित हुनी चथगदबा इंटर-कॉलेज कंपटीशन असि मणिपुर यूनिवर्सिटी की कल्चरल कमिटी ने सिंधुना कला संस्कृति की खुथांगदा नहासिंग अमग नक्सिननबा हाइबे हिरमदा पांगथोकपनी असम की कसार जिला की वेनाकांडी पार्ट 2 साउथ बराक कॉम्प्लेक्स दा लखीपुर द नुमित हुनी चथगदबा सकनारबे सिंगी लुपिरांग एपिसोड 2 की सोलो एग्जिबिशन ngasi लखीपुर द हौदोखरे एग्जिबिशन अदुदा आर्टिस्ट थोइथोइ बमयांग लंबमना यांकोक अमसुंग लादे येकपा लाई कुमापन उतली एग्जिबिशन असिदा असम की मुख्यमंत्री हिमंत विश्व शर्मा की फोटो तरामरी फोक सिंगर लोरेंबम बेटेपति आकाशवाणी इम्फाल के हानि के अनाउंसर यंगखोम जुगेश्वरी अमदी चोंगथाम कमला के एक पसक्तम यावरी एंटी ड्रग्स अवेयरनेस कैंपेन की थोरम पांगथोखरे थोरम अदु लमयानबा इराबा मेमोरियल इंटीग्रेटेड ट्रस्ट अमसुंग विलेज कम्युनिटी प्रोग्रेसिव कमिटी लिलोंग ब्रांच अनि न पुन्ना सिंधुना ngasi पांगथोखिबनी
Imphal iski sangai parong ningthem kol da transformer sindok sinjin togadaba maram oiduna 11 kV gari feeder na mai puramba sangai porong maning lekai dikina kesampat kesam lekai machin kwakathal chidim ground dagi lamdong phawba hayeng ayuk pung 9 dagi ayuk ki pung 12 makhai phawba mai fangaloi haina Manipur State Power Distribution Company Limited na thokpa cherol aman hairi lamlong thongkhong da chathari ba chehi taram doi makhagi khelo India Girls Football League lisingani kulhumdoi kunmari gi ngasi gi match ta Young Welfare Club na ICSA irengbon bu panchal taram humda maiti ba pikre lamlong de leiba artificial turf ground da sanaki ba chehi taramari shuba Amfa Senior Women's Football League lisingani kulhumdoi kunmari gi ngasi sanaki ba match ta Eastern Sporting Union na Women Football Academy bu panchal taru amada maiti ba pikre atupa match amadana FC Imphal amasung Kangchup Road Young Physical and Sports Association panchal amata chanaba ngamdana draw chakre Cheta Tremakhagi Youth League gi Journal Round gi Group K gi match sing tha sigi kun manga digi mathang thagi mari phawba pangthok lagani Akasvani Imphal digi paw tabiri Kendri gi Power amasung New and Renewable Energy Mantri RK Singh na hairi Kendra Sarkar na tonga ba thorang kaya pakalakpa dagi hauki ba chei khar asida lariba mi koti tarahumdo henbada kudong chaba kaya piri Hyderabad ngasi Akasvani ga akhana na unaba amada mantri na hai Kendra Sarkar na lariba sing buya fenab gi damakta tonga ba thorang kaya paikatuna kudong chaba piri leibasi mafung kaya da sarkar na paikaliba scheme sing miyam da khangan na bagi pandam da Vikshit Varas Sanklap Yatra pangthokli Madugi mamang da Hyderabad ki Krishna Nagar da pangthokpa Vikshit Varas Sanklap Yatra da sar yadaduna mantrin hai PM Awas Yosna Mudra Yosna Start of India yauna ate scheme singi kudong chaba sing miyam na mapung phana lawnona ba honagadabani Leibasi da hojik chathariba tongan ba projects in the Border Road Organization natraga General Reserve Engineer Force nektuna thapok suhaliba Casual Pet Leveler CPL singi damakta Group Term Insurance Scheme hogdong ba pukhalakpada Kendra gi ngaksal mantri Rasna Singh ayaba pikre scheme asigi makhada CPL natraga makhoi gi naknaba imung manung gi miyoi sing lekhidaba matamda insurance oina lupa lakh tara pigani Ngaksal Mantraloin hai tongan ba khudong tiba mapam sinda thabak suba matamda CPL singna thenari ba khudong chadaba sing adugi yenglaga scheme asi paikalakpani Mantraloy asina makhatan hai insurance asi makhoi bu miyoy bagi minung sigi yingbi baga loinana makhoi bu puning thogat po oin ba lokulakpani scheme asina leba asigi manung hanjin ba amasung arapa mapam sinda thabak suri ba CPL singda social security amadi makhoi bu yaifana ba khongthang amani Bharat amasung United States ki Trade Policy Forum TPF ki Taramari Shubha Mantri Taki Mipam Ngarang New Delhi da pangthokre mipam asida Commerce amasung Industries Mantri Piyush Goyal amasung US ki Trade Representative Ambassador Catherine Tai na puna sababati oiki mipam adu lor batungda tongan ba hiram kaya daleba ani na puna lalon itik tong nobing matang dasu apun ba warot ama thokhe Excise policy case kamadilena wahong pahong tong nabagi damak Delhi gi Mukhyamantri Arvind Kejriwal Enforcement Directorate na anoba samon sing thakre mahaputha asigi tarani panda agency asida lakna ba khangan kre Arvind Kejriwal bu Enforcement Directorate na masal lakna na ba ko asi handegi asi tharaga maridak shubani Uttar Pradesh ki Ajodhya da thasi ki kungani thoda Ram Mandir hangdokodoriba adugi damakta siam sabagi thabak kumangyang na changsili Sri Ram gi magun malem sinba tungna khangan nabagi damak leba sigi amadi Hindu dharma chatpa mapa leba sindagi masak narba artist singna sanaba Ram Lila kya hangdokpa numit utkadori masigi mathakta nat ki jago isai kaya su utkani akan naba Ram Lila kaya Ajodhya da thasi ki taraturutegi horaga kun fawba pangthokani Hojik aroi beda maroi ba pau amuhana Manipuri gi hauraga var ki tongan ba raja sing faud na chatkataba Congress ki Bharat Joro Nyaya Yatra hayeng Thobal jila gi khongjom dagi lamthargani Kumbi police station gi haukta Tamfa area da sing chamba chakhiba dagi thiba khangna lerakhiba myo ema adugi haksang susina fangle Mukhyamantri Nongthombam Birembu Unified Command ki chairman ohenaba Shiv Sena Manipur Pradesh na Kendra gi luchingbu singda taksilagani hairi Kendra ki Power Mantri RK Singh hairi Kendra Sarkar na tonga ba thorang kya pakhalakpadagi haukiba chehi khar asida lariba mi koti taramdo hemada kudong chaba kaya piri amasung BRO natraga grif ki makhada thabak suriba Casual Pet Leverage singi Group Term Insurance Scheme chanambada Kendra na ayawa pikre Paulo Seri